ꯇꯥꯁꯧꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ ꯍꯥꯏꯔꯤꯗꯣ ꯆꯠꯄ ꯌꯥꯔꯣꯏ ꯇꯥꯁꯧꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯀꯔꯝꯅ ꯆꯠꯇꯣꯏꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯔꯝꯕ ꯂꯝꯕꯤꯗ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯑꯩꯁꯦ ꯇꯁꯦꯡꯅ ꯀꯪꯉꯥꯎꯅꯔꯕ ꯃꯤꯁꯛꯇꯣ ꯇꯁꯦꯡꯅ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯜꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯀꯌꯥꯗ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯣ ꯅꯍꯥꯟꯈꯩ ꯃꯤꯅ ꯉꯥꯡꯅꯕꯅꯦ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯔꯦꯗꯅ ꯉꯁꯤꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯂꯔꯣꯏꯗ ꯂꯩꯔꯥ ꯅꯪꯕꯨ ꯊꯕꯛ ꯆꯠꯀꯅꯤꯅ ꯆꯠꯈ꯭ꯔꯗꯥꯏꯅꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯜꯂꯛꯏꯗꯤ ꯂꯩꯔꯥ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯉꯣꯟꯗꯅꯤ 스쿨두부 수티 다람마봐 타데 아두디 그리 마랑기 낭나 할라이바 라릭 아마 거라면 할락바 나선 누피 사이엔 비도 람비다 누파 아마가 리라사나도나 레하웨 누파 아마가 하이바 그리 아코 이전도 비보 마보 타박 작가니나 작크라다냐 타모부 나선 누피나 하이바 와얌 타자바다이네 혹직티 나선 누피기 리라품바 아이 민망시도 우라바네 레이라 낭나 하이리보 와팜싱도 아이 록산바 마마 칸드레 아이부 파자남다 와칸다 할로 까리 아이 낭 사기 하이리보 와팜세 록산만 칸드레바 타모기나 꼭두부 산테야 한브로 나선 누피도 람비다 누파 아마가 이랑 떨어가 리하웨 하바세 아이 이메시나 우라바네 레이라 낭기 와팜도 시행라브라 까리 아이나 하이리보 와팜세 시행라브라바 나선 누피도 마탐 자나 와로 아이나 하이리보 와다 타자다바 나선 누피도 람비다 누파 아마가 이랑 떨어가 리하웨 하바세 아이 이메시나 우라바네 리하웨 하바세 아이 이메시나 우라바네 누시타이 다시행나 낭부 닝드나 아이 마팜시다 라이니 나사이 아이나 하이키보 마팜두가디 다시행나 낭나디 ngaani karam kanda la ijano masaidi leina hoidadi changaro hebadaine mashinu paje makok berama ire leba malida soshai lawemi karimi yengno aina hana kawgadro aina hangisi nangondani sir magi hawna bishim tori ai leina oina kauthurage na khanba hoine leina budi nangna kauthurani nangna kauthoktadi aina kauthokadro adubu nangna de engona hana kawbam thoktabraba aina haije chumdro chumme sir ai leina amta kauthok jaruge so kauthoro nusi thai aigi thamoida tariba mamisidi nangnadi khangamoi ko matam kharadi phumdura thamkigi idom sabilasini hoida saksarani ba hoi aisu khara thengani khara su thengani ba ngasi se natom sabilasini hi birthday chu tarama ba idom sagi birthday orama ba leina amta ngai kho ngasai office da haire ine mi khutakta adoi bema nusi thoido lairingai da sai sing do hoi ma khara gana thongtolamu
ꯍꯣꯏ ꯑꯩ ꯅꯨꯡꯁꯤꯊꯣꯏꯗ ꯊꯣꯡꯗꯣꯛꯍꯜꯂꯝꯃꯒꯦ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯊꯦꯡꯉꯅꯤꯀꯣ ꯍꯣꯏ ꯃꯥ ꯊꯝꯃꯣ ꯊꯝꯃꯦ ꯃꯥ ꯅꯨꯡꯁꯤꯊꯣꯏ ꯑꯩꯅ ꯐꯣꯟꯗ ꯋꯥꯔꯤ ꯑꯔꯨꯕ ꯁꯥꯟꯅꯔꯤꯉꯩꯗ ꯆꯌꯦꯠꯅꯔꯛꯀꯅꯣ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯟꯖꯟꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯟꯖꯟ ꯀꯌꯥꯔꯛ ꯍꯥꯏꯔꯦ ꯑꯩꯅ ꯃꯄꯨ ꯅꯪꯁꯤꯅ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯤ ꯅꯪꯁꯦ ꯁꯦꯟ ꯄꯤꯔꯒ ꯊꯝꯃꯤꯕ ꯅꯁꯥꯅ ꯈꯪꯉꯨ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯤꯅꯤ ꯑꯁꯤꯕꯨ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯕ ꯃꯥ ꯉꯥꯡꯉꯤꯁꯤ ꯀꯣꯏꯅꯗ꯭ꯔꯦꯅ ꯅꯪꯒꯤꯁꯦ ꯁꯨꯝ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯑꯩ ꯀꯧꯕꯕꯣ ꯂꯩꯅꯥ ꯃꯅꯤꯊꯣꯏꯗꯣ ꯂꯥꯛꯏ ꯍꯥꯏꯒꯦ ꯇꯧꯕ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯃꯅꯤꯊꯣꯏ ꯂꯥꯛꯑꯦꯕ ꯃꯅꯤꯊꯣꯏ ꯑꯦ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯁ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨꯗ ꯀꯃꯥꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯗꯕꯨ ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯕꯅꯤꯅ ꯏꯄꯛꯇ ꯄꯛꯏꯗ ꯑꯗꯨꯕꯨꯗꯤ ꯄꯛꯄꯅꯦ ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯅꯦ ꯑꯁ ꯑꯩꯕꯨ ꯀꯩꯒ ꯆꯥꯡꯗꯝꯅꯔꯕ ꯆꯥꯡꯗꯝꯅꯔꯨꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯗ ꯂꯩꯅꯥ ꯉꯁꯤꯁꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯨ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯛꯑꯕ ꯀ꯭ꯂꯤꯅꯤꯛꯇꯒꯤꯁꯨ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯊꯣꯛꯏꯕ ꯏꯊꯟꯗ ꯌꯨꯝꯗ ꯂꯩꯕꯁꯨ ꯇꯜꯂꯛꯑꯕ ꯑꯗꯨꯅ ꯅꯣꯏꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯅꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯥꯛꯄꯁꯤꯕꯨ ꯌꯥꯗꯕ꯭ꯔꯣ ꯑꯩꯁꯦ ꯅꯉꯣꯟꯗꯒꯤ ꯁꯨꯝ ꯃꯇꯦꯡ ꯂꯧꯗꯨꯅꯇꯁꯨ ꯂꯩ ꯅꯣꯡꯃꯇ ꯀꯣꯏꯔꯨꯁꯤ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤꯁꯨ ꯍꯥꯏꯗꯦ ꯃꯇꯦꯡ ꯂꯧꯔꯝꯗꯥꯏꯗ ꯅꯣꯏꯗ ꯂꯥꯛꯄ ꯐꯣꯟ ꯇꯧꯕ ꯁꯨꯝ ꯏꯀꯥꯏꯖꯔꯛꯄ ꯑꯩꯅ ꯂꯥꯛꯄꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕꯣ ꯌꯥꯏꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯀꯥꯏꯗꯣꯔꯤꯕ ꯑꯩꯗꯤ ꯅꯪꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯂꯥꯛꯑꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯅꯦ ꯑꯩꯈꯣꯏꯗ ꯑꯦ ꯑꯗꯨꯃꯛꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯤꯗꯤ ꯀꯅꯥꯅ ꯂꯩꯕꯤꯌꯣ ꯌꯥꯗꯣꯏꯅꯣꯗ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯦ ꯃꯅꯤꯊꯣꯏ ꯀꯥꯎꯋꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗꯗꯤ ꯆꯪꯉꯔꯣꯏꯁꯤ ꯕꯣꯔꯤꯡ ꯆꯨꯃꯟꯗꯅ ꯅꯣꯏꯗ ꯀꯣꯏꯊꯣꯔꯛꯏꯅꯦ ꯍꯥꯏꯔꯤꯗꯨꯅꯤ ꯀꯗꯥꯏꯗꯅꯣꯝ ꯀꯣꯏꯔꯨꯁꯤ ꯀꯩꯅꯣ ꯅꯨꯡꯁꯤꯊꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯝ ꯊꯥꯖꯗꯦꯀꯣ ꯉꯁꯤꯗꯤ ꯀꯣꯏꯔꯨꯁꯤꯒ ꯍꯥꯏꯔꯛꯑꯦ ꯕꯕꯥ ꯉꯁꯤꯁꯦ ꯅꯨꯡꯁꯤꯊꯣꯏꯗꯣ ꯎꯅꯤꯡꯃꯟꯗꯅ ꯂꯩꯅꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯏꯔꯨꯕꯅꯤ ꯍꯥ ꯋꯥ ꯏꯆꯥꯒꯤ ꯂꯕ ꯁ꯭ꯇꯣꯔꯤ ꯔꯣꯃꯥꯟꯁꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯇꯥꯔꯦꯍꯦ ꯑꯗꯨꯕꯨ ꯑꯗꯨꯗ ꯂꯨꯁꯤꯜꯂꯛꯏꯕꯗꯤ ꯅꯪꯅ ꯈꯣꯏꯗꯥꯗꯕ ꯑꯃꯗꯨꯅ ꯀꯝꯗꯧꯕ ꯕꯕꯥ ꯑꯗꯨꯗ ꯂꯨꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯀꯩꯅꯣ ꯅꯆꯥꯁꯦ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯀꯔꯤꯝꯇ ꯈꯪꯉꯛꯄ ꯅꯠꯇꯦ ꯑꯣ ꯍꯧꯖꯤꯛꯇꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯈꯪꯂꯛꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯀꯤꯕ ꯑꯝꯇ ꯂꯩꯇꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯑꯦ ꯑꯀꯤꯕ ꯑꯃ ꯂꯩꯇꯦ ꯀꯥꯏꯅ ꯕꯕꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯕꯕꯥꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯀꯔꯤ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯦ 4-5ꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ 2-3ꯅꯦ ꯕꯕꯥ 2-3 ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯖꯕꯇ ꯉꯥꯏꯔꯤ 이치우시는 누시죠 아이들이 시다 까이들 누닝아이 레게 봐봐 빠이붕어 오 낭원다디 얌나 라이바 아이원다디 얌나 루크라바 난 도움자다 누삐두기 마땅다 하이도카다 보와시디 얌나 루리세 아두가 험직막수 하이도빠 야다바 나빠다디 얌나 루리고 봐봐 하지마 하이도 오래디 누시토이도 나마우 누피오는 펑다다바 아두가 나사기 분시시슈 누피 티다다바 하이 되네 마두야디 이빠게 붕어 마두야디고 빨라이데네 헤이 나신도 헤이 이몽시다 카리왈리 이몽세 누피 마톡 따라바니네 이사나네 누피 우나바다 쌍가다바 셀 이빠나 로이 누피니 아두부 봐봐 누시토이제 나짜기 오이데 야다바니코 하
Hayeng sunaba chakani. Nungtigi sumunaba chakani. Nungtigi. Oh, yamna romance nine. Tamobu, nasan nupi na haiba wayam thazabadai ne. Hojikti nasan nupi gi lila kumba. Ai mimang sida urabane. Ai mimang sida urabane. Nasan nupi da. Matam jana waro. Ai na haiba wada thazadaba. Tamosenga saidagi sauri bane haidana mangonga sumanga sida ayuki sakam ta chadene hakjang dunaga yam phabanina hidakale ninga selete ko sarage helisidi adusu nasan pigi wa hairu badagi dine tamogi monga tosidi ai phumi na saleda nasan pise nganna chakhe pasyawe thenga sa pasyawe nganna chakhe banu mitadi thabakse aingon loi namjallamini aduna tamodu kainom ta haijage Sumasida sumukduna ledi sarukpudi Tamose sapu thongbudi ngamidana Tamogi khwangdubudi Doctor na leng khota gon haibabudi khangi Adubu bom turaga naba phawdi natabanina Makom mata sibawdi khara mateng pangbiba yai Inama, nang sinupi ni ko. Ay kita sauda. Inama nang hangi ba wangang sibu. Nasan nupi dadi sen tamba sa khawani haidana Tamo na wa masiram ta ngang mangamdredana Nasan nupi do he khalakpaga tamo na waraktraba aina tamo bu kaidauge ngo ngasi se lakai ge mro sutai hai ai se indira haibuk ta chaluge oh saklon pu bini ne ai khoi gi sakhen bisidi film ga kumadi acting am haidori Sayon po bang ambinina? Natrani ay naharise. Nangbu, ngasay, nupa magalambida, darmara lilara, sana boida. Aybo, asing ba si Harity? Hey! Napado ka tano? Hayune, nasando ka mo? Inama, nupado ay kanano haiba ay khangde. Ay nalambida lagpada, mana ibu karyam naragpane. Aingonda karyam naragpane. Ay nahajarise, asing ba ni Inama? Nang naharido, siyengera siyengwera. Nupado ka nano, siyeng nahayo. Nang mo tabag suba salira. Natraga, irangi kay telda yawa salira. Tasaw, nupado ka nano haiba, tasing na khangde. Ay bumana, lambida lang naragpane. Nangi may thong duda, minambagi mami matay haiba siya. Nabung ay nakhangdaba nate. Kari, masak khangdaba mi maga, lambida ekta thengnaraga. Onjan narage ita wari saba yabro. Tasaw, ay tasing na. Nupado, khangde. Nang nachaliba lisat pumba. Nana mana puno ba urak lamne. Tasaw, pamnamagi kalaga. Ay natasong dami naman eh. Ngamida, anay ba isenda? Iroy saribi nanggu. Aro ba isenda ka suta dingi ba? Taso, ay taso dami naman eh nga mo. Nadyang mga piyo, Taso. Laina, nungsithoidubu adum laiba natro noida. Ako'y nungsithoiro. Adum laiye. Laina, nangondagi matengse hanjan khadi lawba tar. Hoi yaye. Yam ikaina niko aina hairaise. Kari matangno ba? Nangna mateng pango haidubo. Atay kaisu nateda nungsithoido miro leitabasida yumse
ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯗ ꯐꯤ ꯈꯔ ꯁꯨꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯗꯥꯏꯗ ꯄꯨꯗꯧꯔꯤꯕ ꯉꯥꯎꯕ꯭ꯔꯣ ꯍꯥ ꯉꯥꯎꯕ꯭ꯔꯕ ꯆꯨꯝꯃꯤꯅꯦ ꯃꯦ ꯆꯨꯝꯃꯦ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯎꯔꯤꯗꯨꯕꯣ ꯂꯩꯅꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯉꯥꯎꯕ ꯑꯍꯟ ꯑꯃ ꯂꯩ ꯑꯗꯨꯏ ꯑꯍꯟꯗꯣ ꯑꯩꯈꯣꯏ ꯂꯩꯔꯛꯇ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯔꯛꯄ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯉꯨꯔꯦ ꯑꯗꯨ ꯂꯩꯅꯥ ꯏꯃꯥꯗꯁꯨ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯕꯥꯒꯤ ꯕꯕꯥꯒꯤ ꯀꯔꯤꯅꯣ ꯐꯩꯖꯣꯝꯒ ꯄꯨꯝꯌꯥꯠꯀ ꯈꯔ ꯁꯨꯍꯟꯒꯦ ꯇꯧꯕꯅꯤꯗ ꯑꯗꯨꯗꯤ ꯑꯋꯥꯕ ꯊꯕꯛ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯥꯗꯣ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕ ꯐꯤ ꯑꯉꯧꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯒꯅ ꯁꯨꯕ ꯍꯩꯔꯔꯣꯏꯗꯕ ꯑꯗꯣ ꯅꯪꯅ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯌꯥꯅꯤꯌꯦ ꯑꯩ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯅꯨꯡꯁꯤꯊꯣꯏꯗꯁꯨ ꯌꯥꯅꯕ ꯍꯥꯏꯔꯒꯦ ꯑꯩꯅꯁꯨ ꯐꯔꯦꯅꯦ ꯅꯪ ꯑꯝꯇ ꯌꯥꯅꯕ ꯁꯤꯟꯕꯤꯔꯣꯀꯣ ꯍꯣꯏ ꯍꯣꯏ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯅ ꯍꯥꯏꯕꯕꯣ ꯍꯪꯆꯤꯠꯅꯤꯀꯣ ꯆꯠꯇꯣꯏꯁꯦ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯁꯣꯍꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯀꯣ ꯃꯅꯤꯊꯣꯏ ꯑꯗꯨꯗꯤ ꯅꯨꯡꯁꯤꯊꯣꯏꯗꯣ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯊꯝꯃꯒꯦ ꯍꯩ ꯃꯅꯤꯊꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯤ ꯏꯃꯥ ꯃꯅꯤꯊꯣꯏꯒꯤ ꯕꯕꯥꯒꯤ ꯐꯤ ꯑꯉꯧꯕ ꯈꯔ ꯁꯨꯕꯤꯌꯣꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯣ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯌꯦ ꯑꯗꯨꯗꯤ ꯅꯨꯡꯁꯤꯊꯣꯏꯗꯣ ꯍꯌꯦꯡ ꯃꯣꯏꯗ ꯊꯥꯕꯤꯈ꯭ꯔꯁꯤ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗꯅꯣ ꯄꯨꯔꯣꯏ ꯍꯥꯏ ꯍꯥ ꯌꯨꯝꯗꯗꯤ ꯄꯨꯗꯤ ꯄꯨꯔꯛꯇꯅ ꯑꯩꯗꯤ ꯋꯥꯈꯜ ꯑꯣꯏꯗꯗꯅ ꯀꯗꯥꯏꯗ ꯄꯨꯗꯣꯏꯅꯣ ꯍꯪꯉꯨꯔꯤꯅꯦꯃꯤ ꯁꯥꯎꯅꯨꯀꯣ ꯁꯣꯏꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯕꯕꯥ ꯌꯥꯔꯦ ꯑꯗꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯄꯨꯗꯣꯏꯅꯣꯕ ꯅꯆꯥꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯔꯒꯦ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯛꯑꯅꯨ ꯃꯆꯥ ꯅꯨꯄꯤ ꯎꯅꯕꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅ ꯂꯩꯌꯦꯃꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯏꯕꯨꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯅꯗꯤ ꯂꯩꯅꯥꯗꯒꯤ ꯃꯇꯦꯡ ꯂꯧꯗꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯎꯅꯅꯕ ꯁꯤꯜꯂꯤ ꯍꯌꯦꯡ ꯑꯃꯁꯨ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯀꯝꯗꯧꯕ ꯀꯔꯤꯅꯣ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ ꯃꯅꯤꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗ ꯄꯨꯝꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦꯅꯦ ꯃꯥꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯇꯥꯅꯤ ꯏꯃꯥ ꯂꯥꯛꯑꯔꯣꯏ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥ 마수 ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯕꯅꯤꯅ ꯉꯔꯥꯡꯁꯦ 이바이니ꯁꯨ 하여ꯧ드래 이마 마니토이디 ngahak leradi nungsithoibu lawba laani kamai sini ima 이마이비마 nungsithoi hoida ngahakta chatlugera as ima aina moida nangbu chopnaba tarine ta jinglen nungsithoi do ngasidi am warawi mai mau mo to sidi ima ga aiga se mi gi mi mangda pungchop chop amane mana toise mana hana haying di la roina hangna magjono na akhoi da haibiram ba kaidoge ba ima su wakhan chanang na ga le hori bani yumda ta jinglen ngasi nungsithoi na tawri ba mau mo to sibu kari no ba thaba lani nga la letni nga lep hita ya bra ba ta jinglen mai mau mo to sidi tasing na mana akhoi bu sitamne lawe mana ngasi lakta ba se ima su yam saure ai ma bu thoina ko bu lai ne Leina Inni do saudana ba khara haibiyo Ichan tombi se aina ngasi lepan mane ta jinglen hoina lepan nge ne hita lepan ba yaro ye nushi thoi se tha khuding ge sen piri bane hado su nushi thoi de eban sana pipi khra bane ai khangi Ichan tombi bo noina mating ya pangbi haiba nang su saw faro ai Ichan tombi bu tharagi ta jinglen minute tara gi manung da akhoi de yohol kadam ne aina kalli wakan sibo chummi bra 세 시주 세 더. Sir,
ꯑꯩ ꯊꯛꯅꯤꯡꯗꯦ ꯊꯛꯅꯤꯡꯗꯤꯌꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯆꯣꯀ꯭ꯂꯦꯠꯁꯦ ꯆꯥꯒꯦꯔꯥ ꯁꯥꯔ ꯑꯩ ꯆꯥꯖꯔꯔꯣꯏꯒꯦ ꯁꯤꯁꯨ ꯆꯥꯅꯤꯡꯗꯤꯌꯦ ꯍꯣꯏ ꯁꯥꯔ ꯀꯔꯤꯅꯣ ꯑꯃ ꯆꯥꯎ ꯍꯥꯏ ꯆꯥꯅꯤꯡꯗꯦ ꯑꯃ ꯎꯄꯤ ꯆꯥꯅꯤꯡꯗꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯏꯁꯦ ꯌꯥꯝ ꯆꯥꯒꯟꯗꯕꯤꯔꯕ ꯅꯪꯁꯦ ꯍꯥꯏꯔꯨꯔꯒ ꯅꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯔꯛꯑꯅꯤ ꯑꯩꯅ ꯅꯪ ꯄꯨꯔꯛꯏꯁꯦ ꯇꯔꯥꯏ ꯇꯔꯥꯏ ꯄꯨꯔꯛꯄ ꯅꯠꯇꯦꯀꯣ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯑꯩꯅ ꯑꯗꯨꯝ ꯄꯤꯅꯤ ꯀꯔꯤꯅꯣꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯕꯨ ꯂꯩꯅꯥꯗ ꯍꯥꯏꯔꯁꯤꯔꯅꯦ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯂꯩꯅꯥ ꯍꯣꯏꯗꯒꯤ ꯊꯕꯛ ꯁꯨꯕꯁꯤ ꯇꯣꯛꯑꯁꯤꯔ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣꯕ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯤꯇꯜ ꯍꯥꯔꯠꯁꯤꯗꯤ ꯂꯞ ꯁꯥꯏꯟꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯅꯨꯡꯁꯤꯊꯣꯏꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩꯁꯤꯗ ꯀꯌꯥꯗ ꯆꯥꯟꯅꯈ꯭ꯔꯕ ꯑꯩ ꯃꯉꯣꯟꯗ ꯆꯠꯂꯁꯤ ꯍꯥꯏꯔꯒꯦ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯑꯝꯇ ꯀꯨꯝꯃꯨ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯁꯥꯔ ꯆꯠꯂꯁꯤꯕ ꯑꯩ ꯁꯥꯔ ꯍꯣꯏꯒꯤ ꯊꯕꯛꯇꯣ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯒꯦ ꯑꯁ ꯑꯩꯈꯣꯏ ꯊꯕꯛ ꯂꯩꯔꯤ ꯅꯪ ꯀꯨꯝꯃꯣꯗꯤ ꯀꯨꯝꯃꯣ ꯑꯩ ꯁꯥꯎꯔꯗꯤ ꯕꯦꯔꯥ ꯀꯥꯕꯅꯤꯀꯣ ꯑꯩꯁꯦ ꯀꯣꯛ ꯕꯦꯔꯥ ꯂꯩꯕꯅꯤꯀꯣ ꯀꯨꯝꯃꯣꯗꯤ ꯀꯨꯝꯃꯣ ꯑꯃꯨꯛ ꯍꯥꯏꯕꯗꯨ ꯀꯨꯝꯃꯣꯏꯕ ꯀꯔꯤ ꯅꯨꯄꯤꯅꯣ ꯑꯅꯝ ꯑꯁꯨꯛ ꯀꯟꯕꯁꯤꯕꯨ ꯃꯐꯝꯁꯤꯗ ꯀꯅꯥꯝ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯅꯨꯡꯁꯤꯊꯣꯏ ꯅꯪꯁꯦ ꯌꯥꯝ ꯑꯅꯝ ꯀꯟꯕ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯁꯥꯔ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯖꯗꯦ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨꯏ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯣꯃꯤ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯊꯤꯟꯒꯅꯤ ꯑꯩꯅ ꯅꯪ ꯀꯨꯝꯊꯔꯣ ꯍꯥꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯁꯥꯔꯅ ꯍꯥꯏꯗꯕꯅꯤꯅ ꯑꯩ ꯃꯔꯝ ꯈꯪꯖꯗꯦ ꯆꯨꯝꯃꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯕꯅꯤꯅ ꯅꯪꯅ ꯀꯔꯝꯅ ꯃꯔꯝ ꯈꯪꯗꯣꯏꯕ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯊꯣꯏ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯁꯥꯔ ꯆꯥꯅꯕ ꯑꯆꯥꯄꯣꯠꯅꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯍꯣꯏꯅꯦ ꯑꯆꯥꯄꯣꯠꯅꯦ ꯍꯥꯏꯕꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯁꯥꯔ ꯂꯤꯇꯜ ꯍꯥꯔꯠ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯂꯤꯇꯜ ꯍꯥꯔꯠꯀꯤ ꯑꯆꯥꯄꯣꯠꯅꯦ ꯍꯥꯏꯕꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯥꯔꯒꯤ ꯋꯥꯍꯪꯗꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯁꯥꯔ ꯍꯣꯏꯒꯤ ꯊꯕꯛꯇꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯒꯦ ꯆꯠꯂꯁꯦ ꯍꯣꯏ ꯅꯪ ꯆꯠꯄꯩ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯂꯞ ꯁꯥꯏꯟ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯁꯤꯒꯤ ꯑꯆꯥꯄꯣꯠꯀꯤ ꯃꯑꯣꯡꯁꯤ ꯂꯞ ꯁꯥꯏꯟ ꯅꯠꯇ꯭ꯔꯕ ꯁꯤꯅꯦ ꯉꯁꯥꯏꯗ ꯑꯩꯅ ꯍꯪꯉꯤꯗꯣ ꯅꯪ ꯁꯤꯐꯥꯎ ꯈꯪꯗꯕ ꯁꯥꯔ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯉꯁꯥꯏꯗꯩ ꯀꯩꯝꯇ ꯆꯥꯎꯁꯨ ꯌꯥꯗꯦ ꯃꯁꯤꯒꯤ ꯂꯞ ꯁꯥꯏꯟꯁꯦ ꯑꯃꯇꯪꯗꯤ ꯆꯥꯎꯗꯅ ꯑꯁ ꯀꯔꯤ ꯅꯤꯁꯥꯅꯣꯕ ꯃꯥꯅ ꯆꯥꯔꯤꯁꯤꯕꯨ ꯁꯦ ꯑꯃꯇꯪꯗꯤ ꯆꯥꯎꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯇꯪꯗꯤ ꯆꯥꯎꯕ ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯄꯤꯖꯅꯤꯡ ꯇꯧꯕꯅꯤ ꯀꯔꯤꯅꯣꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅꯕꯗ ꯈꯔ ꯌꯥꯅꯁꯦꯕ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯔꯣ ꯍꯥꯏꯕꯅꯦꯃꯤ ꯑꯩꯗꯤ ꯆꯥꯔꯝꯃꯅꯤ ꯈꯜꯂꯒ
ꯅꯨꯡꯁꯤꯊꯣꯏ ꯆꯥꯔꯣ ꯍꯥꯏꯕꯅꯦ ꯅꯪꯁꯦ ꯅꯝꯗꯅ ꯍꯦꯛ ꯄꯤꯖꯩꯗ ꯃꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯁꯥꯌꯜ ꯑꯃꯅꯤ ꯃꯁꯤꯗꯒ ꯁꯥꯎꯒꯠꯂꯨꯔꯗꯤ ꯑꯩꯁꯦ ꯃꯐꯝꯁꯤꯗ ꯍꯣꯡꯗꯣꯛꯑꯝꯗꯣꯏꯖꯥꯠꯅꯤꯀꯣ ꯐꯖꯅ ꯂꯩꯈꯥꯏꯕ ꯃꯤꯅꯦ ꯃꯥꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯥꯔꯅ ꯍꯥꯏꯕꯁꯨ ꯑꯩ ꯌꯥꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯇꯥꯕꯤꯌꯨ ꯁꯥꯔ ꯍꯟꯅꯕ ꯇꯧꯔꯁꯦ ꯍꯜꯂꯁꯦꯕ ꯍꯣꯏ ꯁꯥꯔ ꯅꯪ ꯌꯥꯝ ꯍꯟꯅꯤꯡꯉꯕꯣ ꯉꯥꯛꯇ ꯉꯥꯏꯈꯣꯗ ꯁꯥꯔꯗ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨꯅꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯁꯥꯔꯅ ꯑꯩꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯁꯨꯝ ꯄꯨꯕꯁꯦ ꯇꯁꯦꯡꯅ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯩꯅꯥ ꯍꯣꯏꯗꯒꯤ ꯊꯕꯛ ꯁꯨꯕ ꯇꯣꯛꯑꯁꯨ ꯇꯣꯛꯀꯦ ꯂꯩꯅꯥ ꯍꯣꯏꯗꯒꯤ ꯊꯕꯛ ꯁꯨꯕ ꯇꯣꯛꯀꯅꯦꯕ ꯑꯗꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯗꯒꯤ ꯊꯕꯛ ꯁꯨꯕ ꯇꯣꯛꯑꯒ ꯅꯪ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯀꯦ ꯍꯥꯏꯔꯣ ꯁꯥꯔ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯅꯈꯣꯏꯅ ꯀꯌꯥꯗ ꯍꯟꯊꯅ ꯌꯦꯡꯉꯤꯕ Da 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 da